Hauzik ngahaki mamangda huidro makha laikai tera makhongda yum ama gas burner dagi mai haurakpadagi yum mai saklakle laikai miyam amadi fire brigade ki team laktuna kanna bahonari santi lakna bahonaminasi haina MLA Bisorjina phongdokhre illegal immigrant purakpa gari sani halankre American Airlines flight ama paikhalamdaida tayar mai saklakre asoi angamdi thoudre hairi Ozabu lumna laudrabadi kunai kaidaunungda sakhotpa ngamloi MP Bimola koizam Thailand na Cambodia da air strike tawduna misam miyam punamak hanaba thaurang tawrakre hari New Kaithen manbida hemkho sei kauba Cookie Village volunteer ama maina singbadagi sikre hauze Kaithen manbigi Asian Hospital da irang khara thokle operation loiraba matung anaba du sire hari hospital gi misu khara lotkhre hari makhata ba paw ngaminakisi hauze wa loinadri sigi matangse yam laibak thibani terrorism amadi smuggling singda senaba singi mathakta akan be action lakhnaba ami sahana khangalakre relief camp langi saitheng Bisnupur district ki napata halama yumda hanjinba ngamdana ngasi relief camp da Punsigi Aroiba Yahip Thankhre imung manungi awabada su saru yazari RIP Thauban district ki tentha khunau hau laukhong Converta Pokpada Ngairiba Angang Nupi masa ama Fngle hari ahanba oina Lok Sabha na Justice Yaswan Burma lauthoknaba motion laukholagani Kiran Rijiju